Sikka naman sa hatong pinama! Ako sila hato! Masama na ako sila rin! Kanay nilang tungihan na! Ngayon ang panalakang po na sa ako'y ginilang sunan niyo ay! Mamamasawa hat magkikanin marang kinaw! Ha? Ano ang napula ka ako niyan sa ginaganda ka ni kanila! I know you later from Imphal West District Manung Channel Lady, but Singapore Police Station Mamang Tane Tasi Tangtraga Matoida Hariba, Kawas Data Koi Kongjong Sing Amadi, Security Partner Sing Marta Mukna Batoki Batodo, like Hariba Todo Sing Ado Daido, Koi protesters Sing Ado kind of Hona, the security forces Ki Maike de Hariba, Koi Kawagi Akuibadam, the letter Kulak Sing da Changaga, Tankaiba, Tiagas Kapi Todo, like Maduna Maram Oraga, Koi Miro Libi Tamapan, Napuribi, Maunaha Ama, Tumduna like Jamatam, the Tiagas Adona Maram. Oibadagini haidana koi so phulakpa orakpa kholakpa tropatagi hariba mathangi numita Regional Institute of Medical Sciences RIMS Imphal da hariba maungnaha adu pukhatkiba leire madu pukhakha matung akhogi ICU da fibam luna mahaksi layeng chatharakibani adubu laibak thibadi mahaki layeng chatharaba matung numit nongmanini leira matung da hariba punung da yauriba naupuriba anga adu laikhidabagi thogdo asi ngarang thenglakpa matam da haitare chapchana khangma ngamle aduga mama jidi ventilator tawraga yamna critical oiba condition da khoi se layeng laga hujiksu dumak leire aduga mahaki punung dagi hariba naupuri banga adu lokho matung mahaki mapuro beda shinarpa imunung da shinarpa leire aduga laibak thibadi ngasi si nungthil adoida hariba thawai yaudraba nauriba mamagi punung dagi khoigi lokhoklaba angang adu khoisaunarba miyamna hariba singamai police station gi mamang makta da hariba anga si mafam se thamgadabani makoina harpane haibai wafam Chatibo wafam kaya phongdok pa leire maduna maram oiraga hojiksu miyam si adumak hariba singamai police station mamang staida khosaunar miyam sing masing yamna tillaga adumak leire aduga maduda akoigi singamai police station gi OC ai tare officer sina akoigi mihut khara kaushalaga hariba anga si chef oiba mafam da ningthina thamje haibadagi police station manung da changaga Yanachi ama agreement ama tawnakiba leire yanakiba chirol adu inaraba matung hujikse tholakle adu hujikse pungsi ahunga minini fuma thoini ahunga minini fuma thogi mamang ahunga minini kuntra manga da hariba yanariba chirol du putholaga thole aduga miyam da yanaruba miyoi sing aduna hariba nga si sewa mafam da thamlani haiwa fam phongdok pa lekhre aduga chirol sing adu akhoi da sudum utle aduga police officer yauna madumak agreement adu puthoe haitare adu laibak thibadi khosaunar ba miyangi maraktagi yanariba chirol du yaroi hariba angang si akoi police na natragana security forces na hakibane oduna anga si mafam sida damak thamgadabani haibadagi yanarama chiro do ahunga mini nifu chapa matam na miyana shagai khre shagai ro matung angang si police station gi gate mamang da lairamba hakchang adu police na rims ki mokta puna ba hona bada miyana thingbadagi hariba amuk hanna chapa yaro haibadagi gari adu police station manung da thoujang khre aduna hujiksi kari phiba makada na lapake habja khoi punna yemna tari aku sigi chingjam police station mamang da lairi basi agi laikhidraba mama ponung da dumak laikhidraba angang adugi hakchang aduni khangana adum hekta me thu bo ko joine koi kam ya ayo ke ye ko basa de ye ade law no se bibi yo ade law no se bibi yo jise koi gi lekai mera ba bi yauna Singapore police station na wai shanaruba singado thola pagi mami duni
Noina hai base ngasai angang si sida hundok padi nuaite darkar lai matam da piu hai matam da pige koi set pasal da adana thamle hai bane basi ya base adu si magistrate yaure soi tore adu si mangal loi ha bagi koi loi mun leire si nei ngasai ya lai no no si ya lai sa ya da ko men go 그런 분은 이 그런 거예요. 그러고 이제 그럼 이제 아고 좀 먹는 거예요. 네 마사야 나도 네 상이 그럼. 가서 뭐 까지 덤도는 봐. 누미께 안에 덤도는 까지 덤도는 거 가지. 하나씩 빨리. 하나씩 까지 덤도는 거. 하나씩 나가냐 봐. 하나씩 나갔다 나가냐 봐. 하나 덤도는 거 봐. 아니 하나 덤도는 거 봐. 아고 이사야 싹다. 하나씩 누미께 안에 덤도는 까지 덤도는